Kanglaipak Minority Welfare Organization Sinduna Handak Jahigi Bosem Amadi Kosem Naloba Class 10 Amadi Class 12 examination da Chada Humputara Amadi Humputara Manga Youna Pass Touraba Maheiroi Shing Okpagi Thouram Manga Pangthokhre Hayengidamag Apaba Kunai Amagidamag Apaba Maheiroi Puthoki Haibatimda Lilong Usoi Pokpida Laiba YDO Club Ki Sanglen da Pangthokpa Thouram Madu Kamari Lenana Kanglaipak Minority Welfare Organization ki President MD Nasir Khan Hai Apaba Kunai ama ohenbada apaba Maheiroi kaya semgat pamathautai corruption leitaba kunai ama ohenna bahona bada mating leiba Maheiroi kaya puthokpa changi pandamasigi makhada mai paklaba Maheiroi singda khudol pot piduna makhoi bu taramna okpagi thoram masi pangthokpani haina mahakna makhata khi Aikoi ngasi luraba tampham asida aikoi kalamgi matengna laingak asi ngak taba yade amadi corruption leitaba laiba ama ohenaba amadi afaba mama amadi afaba kunai ama sevgan nime aikoi punna ama toina thauna leina kalamgi matenga loina na hon amina jaina lob asina Maheiroi singda puni chingchinjari loina na kanglaipa asida khundariba kanglu phoro khaidana aikoi khudima nungsi chana laiminana basu puning chingchinjabaga loina na Maheiroi oiriba singna Maheiroi oiringe matamda afaba mioi mithembo oinana ba lob asigena kanna hona duna angamba thakta hona jaba amadi Maheiroi sing 10 12 ta 75 amadi 70% abab sing bu ikai khumna ba utsabani angamba khudon khara asina mathang mathang tha karaktuna mayamna chawraba achawba misa amu oiduna IS IPS angamba hiram kaya da tongan tongan da adom na mai palak na bagi damakta ahanba program asi aikoina meritorious award certificate asi lanthok chabaga loina na angamba khudon tamjabani Ngasigi Thouram da boss semna loba class 10 ge examination da Chada Humputara amadi Chada Humputara manga Youna pass tokhiba Maheiroi chahunga kunga mathoi amadi Kosham na loba class 12 da Chada Humputara amadi Chada Humputara manga Youna pass tokhiba Maheiroi chama puna Maheiroi chamriga kunga mathoi rom da khudol pot piduna taramna okhi Thouram da Kanglaipak Minority Welfare Organization ki President MD Nasir Khan Died Kaksing ki Principal K Radhakanta Fox ki President TH Manihar Maitei Pangal Igi Khongul Liba Foundation Committee ki President BM Yaima Saha MMWO ki President Boboy Korimayum Forum for Restoration for Peace ki ko konvena Islam Makakchama de Maitei Chainga ki President Nongthomam Sanahalna Thoramapu Singwena Sarkyaki